ahanbada Ishwarbu thagachari ngasigi Prabhugi numit ase pibibagi-damak aduga thajaba thawaigi isilinaw punamakpusu aina thagachari prarthana tawminasi sargada leiba ipa Ishwar mamal yamkhraba ibungogi numit tolaba aikhoida pibibagi thagachai Nangi hingbagi wa ase ikut lanthoknaba ibungona kaubiba matungina nanaina ibungogi mangda leijari tolababu pangal hapiraro thawai sengbana sijinabiro ibungogi ningba matung inna nanaibu afuwa pau haidokpa ngamhanbinaba ibungogi nungsi thoiraba nachanupa Prabhu Jisu Kristagi mingda nijari Amen. Haujikti Ishwargi wahai taminasi Luke 12:32 apikpa yaw sangu kiganu maramdi ningthau leibak ase nakhoida pibiba nakhoigi napagi apenbani apikpa yaw sangu kiganu maramdi ningthau leibak ase nakhoida pibiba nakhoigi napagi apenbani pathoktuna taminakraba wahising tajariba khoigi thakta ibungona bor pibisano Ishwardagi mangkraba miyoiba ikhoigi ahanba ithau adudi mahaki ningthau leibak adubu thiba aduni Ishwarga tatnakraba miyoiba ikhoigi punsida ahanba ibungona takpiba ikhoigi ithau adudi mahaki ningthau leibak adubu thiba aduni ahanbada Kingdom of God Ishwargi leibak thiba asina miyoibagi part ni aduga pot pumnamak aikhoida hapchin biba aduna ipa Ishwargi part ni Matthew chapter 6 verse 33 aduga Romans 14:17 Ishwargi ningthau leibak ti aikhoina thigadoriba Ishwargi ningthau leibak adudi thawai asengbada dharma chenba ingthaba amasung haraubani ningthau leibak adudi dharma chenba righteousness ingthaba peace amasung haraubani joy aduni haiba kingdom se aikhoina chatlaga thirugadaba natte Jisu thajaba matamda kingdom aduna kumthaibiraktuna aikhoigi nungda lengdana leibigadabani aikhoina ningjariba aikhoina thajariba Ishwar se aikhoigi hingbada changba machaksing lemna pibiba khakta nattana mahaki kingdom do aikhoigi nungda semgat piba Ishwarni marupsing Luke 17:21 yengu ningthau leibak ado nakhoigi nungda lei ningthau leibak ase aada chatlaga thawai hakchang kainaraga ningthau leibak aduda changdringai mamangda hingna aina hakchang pana leiringaida kumthabiraktuna aigi nungda ningthau leibak ado lemna pibiba adugumba punsi aduni Jisu Kristana pigadoriba ningthau leibak ase yengu ningthau leibak ado nakhoigi nungda lei Luke 17:21 hairiba ningthau leibak adudi God's kingdom is of righteousness peace and joy in the Holy Spirit thawai asengbada dharma chenba peace ingthaba and joy nungaiba asini nahaki dharma chenbado marupsing mi khudingmaki dharma chenba lei nangonda leiriba dharma chenba righteousness ado peace and joy ingthaba amsung nungaiba yaubra hairiba ani se yaubra check tawbiyo yaudrabadi madu self righteous ni mi moibigi nangna sagi dharma chenbani Ishwargi ningthau leibaki dharma chenbado adu natte Ishwargi kingdom natte nahaki dharma chenba aduda peace and joy ase along tawgadabani madu natrabadi pukning hongbiyo ningthau leiba aduna piriba peace ingthaba karamba makhalgi ingthabano worldly su peace lei taibangi su shanti lei worldly peace adudi absence of problems ni problem amata leitaba samasya leitaba hakchang phaba sen wataba aduga tawrubada mai pakpa nungaiba aduni moina shanti haribase aduba ibungo Jisu Kristana ningthau leibak aduda porakadoriba peace ingthaba adudi peace in the midst of problems burdens
punsigi burden, punsigi problem, pumnam adugi marakta, adum ingthaduna lehenba. Yes, sena khainaba matam, accident matam, kappa matam lay, adugumba matam dadi, niyoy base, santi mangi, gyan mangi, tengthai. Hariba mikup singa to natana, punsigi burdens, daily problems dadi, suk mang dana lay gani, nahaki peace ado, ingthab ado, punsigi burden, punsigi polum, punsigi problems marakta, mang kiba peace orabadi, ning thawlebak nangonda layte, nangi ingthab ado worldly peace ne, sargagi natte marupsing. Aduni check to bigadabase. Aduga, aroibada nungaiba joy, righteousness high kre, peace high kre, joy nungaiba haibasim. Joy haibase Jisuna kingdom maduda pora aga piga doriba, nahaki nungda layga doriba joy adudi, joy in all situations. Joy in all situations. Kumbi kalen nai daba season marida adum nungai duna layba punsi adubuni. Hairiba joy se nahaki nungda layriba joy adu chumbra. Sana lupa na piba nungai badura. Aduga ay thabuk phangbay nungai badura. Apam nuksi thungnabagi nungai badura. Ay nade habigi nungai badura. Prithibi da worldly gi oiba, temporary gi oiba peace joy adura. Ningthau laybak na piba nungai ba adura haibase check to biyo. Kariguma ningthau laybak ki joy ado nangonda layraga nungai ba adumakti phangdragadi karamhaina phangani joy dagi tamgani karamhaina joy adom da joy haba nungai ba se completeness oidrabadi j adu chumna sijinabiyo. J stands for Jesus. J aduna Jesus, Jishu first thambiyo. Pomnamakki mangda aina thabam tawge khalabasu hairiba thaba ado Ishorda ahum lakti nibiyu 3 times prayer tobiyu. Ishorna tumil layradi ngaibiyu. Yade hardi topiyu. Tawdaba yade wasak khrabasu wasak thugaibiyu. Jisu first thambiyu. Mado nungaiba joy gi ahubani. J matang O Y. J matang O stands others. O aduna others haibani. Jesus first, second the others. Mangliba thawaising aikhogi family, neighbors, believers, mangliba thawaising gi damak second the thambiyo. Me khudimak isor first, second the aigi leibani. Adubu nahakna nowna pokrabadi, cross the sikrabadi. Jesus first, second the nahak natte others. J O. Aduga last the Y aduna you, third adi nang oibiyo. Masimak Jisu Christ ne apply tawki. Jesus na first the thamaba, others na second the thamlaba, third na nahak na sagi damak prathana tawrabadi. J O Y is niyom chum na sijinarabadi. True joy, pure joy, nungai ba mapan na itrabado kanana sunangondigi logthok laroy mado kingdom gi joy do phangjagani. Jisuna masipa gi punside apply tawki marup sing. First mapa isor thamjaki, second the pap chelba mioi bagi tamak thamki, third ma masagi punsi isor gi oiki. Masagi punsi bu mapa da ipa aigi punsi thawai nangonda sinajare hairaga loisinki. Haujik isorna nit oiribase mabu thamoi pungning yauna nungsiba thaugal tawjaba mi adoni mahakna thiribase. Nahaki thamoi, nahaki pukning, nahaki wakhal pumba yauna isorbu nungsiba mi ama nahak oirabra haibase isorna taste tawi. Nungai kraba Christian punsi isorna pap kokpiba dharma chenba peace and joy loina ragadaba punsi ni hairaga Christian amo oina nahakna wana yamna niyom chumdana prithibi na yengbadi yenghaidraba phiyamda awaba khanglaga hingba oirabadi na soiba ama leiri nangi ariba mi ado cross ta sidaba oiramba yai natraga nangi thamoi pungni wakhal pumba mado punsi isorda pidaba oiramba yai sigi matangda isorna khoi ba sukki matik nungsibi karigumba amata sumana khoi de lawgadaba leite pithok padana masaruk oirabani machanupa phaba pibiraba isorni aikhoina suriba thabak khuding ma ase aikhoidagi mana lawgadaba amata leite thawai ama khomlure magidama cross purure mahakidama prathna taurure Christian punsigi thabak mari
Bible paba, church kaba, prathna tauba, sakhi piba, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡ ꯑꯗꯣ ꯃꯥꯅ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏꯗꯒꯤ ꯂꯧꯒꯗꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯅꯤ ꯈꯖꯤꯛꯇꯪ ꯁꯨꯔꯦ ꯈꯖꯤꯛꯇꯪ ꯃꯅꯥ ꯑꯣꯏꯒꯅꯤ ꯊꯃꯣꯏ ꯂꯣꯠꯂꯦ ꯊꯃꯣꯏ ꯊꯨꯞꯄꯒ ꯁꯨꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯗꯨꯒꯤ ꯃꯍꯩ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯊꯃꯣꯏ ꯇꯦꯡꯅ ꯄꯨꯊꯣꯛꯇꯨꯅ ꯄꯨꯟꯁꯤ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯄꯨꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯌꯥꯎꯅ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯑꯒ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯂꯣꯛꯀꯅꯤ ꯇꯥꯏꯕꯪꯗꯁꯨ ꯃꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯄꯥꯟꯗꯝ ꯑꯃꯇꯪ ꯋꯥꯔꯤ ꯑꯃꯇꯪ ꯑꯩ ꯇꯧꯖꯒꯦ ꯋꯥꯔꯤ ꯑꯁꯦ ꯑꯗꯨꯉꯩ ꯁꯦꯕꯥ ꯚꯥꯔꯠ ꯍꯥꯏꯕꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯂꯤꯅꯈꯤꯕ ꯋꯥꯔꯤꯅꯤ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯑꯃꯅ ꯂꯤꯕꯤꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯆꯧꯕ ꯆꯥꯛ ꯇꯥꯡꯕ ꯑꯃ ꯊꯣꯛꯏ ꯁꯨꯐꯝ ꯂꯩꯇ꯭ꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥ ꯀꯥꯔ ꯂꯥꯎꯔꯗꯨꯅ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯕ ꯐꯪꯂꯝꯗꯦ ꯈꯥ ꯋꯥꯡ ꯆꯦꯟꯅꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯅꯔꯝꯃꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯆꯠꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯨꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯆꯕꯅꯤ ꯆꯥꯛ ꯇꯥꯡꯕꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯊꯋꯥꯏ ꯀꯌꯥ ꯖꯤꯕ ꯀꯌꯥ ꯁꯤꯔꯦ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏ ꯑꯍꯨꯝꯕꯨ ꯍꯤꯡꯕꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯃꯝꯗꯗꯤ ꯄꯤꯕꯤꯌꯨ ꯅꯤꯡꯊꯧꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯪꯉꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯏꯁꯤꯡ ꯅꯈꯣꯏ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝꯗꯤ ꯍꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦ ꯑꯊꯥꯞꯄ ꯑꯁꯤꯗ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯃꯇꯥꯏꯗ ꯑꯄꯤꯛꯄ ꯂꯩꯀꯣꯟ ꯑꯍꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯐꯤꯠ 50 ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯠ 50ꯒꯤ ꯁꯥꯡꯕ ꯄꯥꯛꯄꯅ 25 ꯄꯥꯛꯑꯦ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯐꯖꯔꯕ ꯌꯨꯝ ꯑꯃꯃꯝ ꯁꯥꯎ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯆꯪꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯂꯨꯄꯥ ꯂꯥꯛ 5 ꯂꯩꯔꯕꯗꯤ ꯁꯥꯕ ꯌꯥꯒꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯂꯨꯄꯥ ꯂꯥꯛ 5 ꯈꯥꯎꯖꯥꯎ 3 ꯄꯨꯊꯣꯔꯛꯎ ꯃꯤꯁꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗ ꯄꯤꯌꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯖꯨꯒꯥꯂꯤ ꯄꯤꯌꯨ ꯍꯦꯜꯄꯔ ꯄꯤꯌꯨ ꯑꯗꯨꯕꯨ ꯏꯅꯥꯏꯁꯤꯡ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥ ꯀꯌꯥꯗ ꯂꯣꯏꯒꯅꯤ ꯏꯅꯤꯡꯊꯧ ꯊꯥ 3ꯗ ꯂꯣꯏꯖꯒꯦ ꯊꯥ 3 ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯁꯄ꯭ꯂꯥꯏ ꯇꯧ ꯍꯥꯏꯅ ꯄꯤꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯨꯄꯥ ꯂꯥꯛ 5 ꯗꯣ ꯄꯥꯏꯔꯦ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯛ 3 ꯂꯥꯛ 2 ꯍꯥꯏꯗꯣꯏꯅꯤ ꯍꯦꯛꯇ ꯄꯤꯊꯣꯛꯏꯅꯦ ꯑꯍꯥꯟꯕ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯂꯨꯄꯥ ꯂꯥꯛ 1.5 ꯈꯛꯇꯪꯒꯤ ꯁꯥꯒꯅꯤ ꯆꯍꯤ ꯑꯃ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯍꯤ ꯑꯃꯕꯨ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯟꯈ꯭ꯔꯗꯧꯅꯤ ꯆꯍꯤ ꯑꯃ ꯆꯠꯍꯧꯔ ꯃꯊꯪ ꯆꯍꯤꯗ ꯇꯦꯛꯆꯔꯦ ꯂꯨꯄꯥ ꯂꯥꯛ 3.5 ꯑꯃꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯔꯅꯤ ꯁꯦꯀꯦꯟ ꯃꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯇꯧꯅꯨ ꯆꯍꯤ ꯑꯃꯗ ꯇꯨꯅꯕ ꯌꯨꯝ ꯁꯥꯕ ꯍꯧꯅꯗꯦ ꯑꯩꯗꯤ ꯆꯍꯤ 3 ꯆꯠꯅꯕ ꯁꯥꯒꯅꯤ ꯑꯩꯗꯤ 3 लाख सागनी लाख 2 अमा अईगी अईना लौगनी लाख 5 चंगे हाइगनी लाख 2 अईना लौगनी चही 3 दी चलहनगनी 3 गी मतुंग तेखरदी खंगद्रे 3 सुबा मिस्ट्री दुना हाइरमी तौनुदा मरुपसिंग अदुमायना निंगथौगी पैसा लौर तौबा हौनदी चही चाम चतनबा सारा लोरे अवात पसे लौर लोरे अपंग मिस्ट्री न चरा हेनब नतन करसु कानरो नंग पंगहौरो खोइनिदी नुपी अंगांग थाक्तब यादे सेंदोंगीदमक थबक सुबनी खोइदी सेंदोंग तानगनी अमदुना हाइरमी 3 सुबा मिस्ट्रीना फरे नबानीदी अदुमायनसु अईदी चही चाम चतनबा अवात पसे लौर सारमगनी थबक अदो सुबा हौरे सारे युम अदो फजन लोइरे येंबदा याम फजरे 3 चप मानना साई अमना लाख 1.5 साई चही अमदा सोइदना तूरनी लुपा लाख 3 चंगना सारिबा अदुना चही 3 चटलनी 3 गी मतुंग तेदी खंगद्रे फजबदी मानै अमदुना 3 सुबा मिस्ट्री अदुना लाख 5 अदुना युमफम द लोइसल्ले लाख 5 अमसु लौरे अमुक सागतपा हौरे लाख 5 अमसु लौरे अमुक सागत कोनद्रे लाख 5 अमसु लौरे चही चाम चतनबा कोनुंग दुग सिंगनरे हारगा निंगथौना हौजि हौजि लेरिबा कोनुंग अदुदगी हेन फजन हक्तुना चही चाम चतनदबा मान वाना युम सारे
first amasung second mystery na harami apangba sendong pamdaba dharma chenba nangdi dharma chela laira horo khoi di chatlage ngai kho satminasi haiduna khami tha hum phare yenge ningthauna phajabagi mapan naidre leibang miyam kaure cha khange sangaba numit oire sangabagi numit ado laklabada ningthauna hairami nungsiraba praja sing ngasi yum phajjakraba ahum sariba se leibak thangnaba leibak tagi akanba femin nama nangkraba chaktang bana jiba kaya sikraba hingba ngamdraba aigi nungsiraba inai ngaktani makoi na ingonan tabak sunaba nijabadagi aina ahum ase sahalebani phajjadra makoi ahum se hawjikti mystery 1 2 3 tholo ai mangda lepala au lepe ningthau khurum jari ningthau na no og hairami nakoida asaman changaba numit asida aina karimata piba ngamdre adubu aina ngamba haibabu nakoide awabani awaba saruk na saruk oiduna laklaba aigi nungsiraba mystery singni maram maduna ningthau aigide awatpa mata leite ngasi nakoina sajariba yumse nangna sariba yumase pata nangonda pirabani nakoi ahumgi ojaro nakoi sariba yumase nakoida pirabani ningthau aigi awatpa mata leite haiduna yumado makoida pithok pirami matam maduda chahi cham chatnanabagi dama nong nungsit nangdanabagi dama ningthau konungumna haktuna lakun changna sakhraba makoina pangi haiduna nokna biriba thamoi pungning yauna ningthaugi thabuk sujakhiba mystery eduna harau na chonga ningthauda o khongna kapla khurumlami pata do paire chahi ahum mek subaga nong nungsit ta turaga daba yum aigini khangjarabadi aise pangi dako aigini haina aingonda pibiramgani khanglabadi ai pachana saronggadabani ko haiduna ani suba mystery chahi ahum khaki yum sariba aduna makok ta makhut thamaga ma gyan mangduna phamtharami miyamna karino ne tawrisibo hani yengnarami chahi ama khaki yum saraga lak ahum makai karap tawriba huraliba sen chaba adugumba mystery ahanba aduna makok ta makhut thami haraga ma wangtharami mayamna ising tharami makoi ahum taksi solami makoi ani du karigumba pumnama ase aigi ojarumgani haina khanglabadi chahi cham chatnanaba sarumgadabani ko oh pangi da ko hada aduga chak manana ngasi christian singasina oijaba thiduna isorgi thogalda karigumba khar kanaba phangnanabagi dama sendonggi dama khallaga christian oibe yauri chongthoktuna thamoi pungning kattuna suriba jisu kristamaki pandam mangonda yengbagi mahuta yamna singna ariba midusu hatuna prithibi gi nungai basu pamba thawai gi nungai basu pamba prithibi su pamba sarga su pamba christian oiduna yamna singna chaliba sing nahakna suriba thabak adugi mana nahakna loina phangani ngasi aikoina sugadoriba isorgi thabak ase awat pa leiba isor nate karigumba mata aikhoidagi laugadaba leite aina sujariba khuding ma asigi mana aikhoina phangadabani mado yum saba mystery ahum adugi manungda ahum suba mystery adu khaktana khangi lak kungi yum saduna chahi chamgi thorang taujai ani dunu magi oijanaba profit hana khali ningthau se kayam chawbu kayam singbono aibu makoina khangde pangba ningthau ni haina moina khalami jisu christ se pangi aina tawriba pap se khangdi haina ngasi khanba aikoi gi rakta leram bayai aina suriba thabado aigi adum oigadabani marup sing adugumna ipa isorgi awatpa mata leite aikoina tawjariba khuding makse aikoigi adum oijagadabani macha nipa phawba khakpa leitana pithok pangamba isorgi macha nipa bu piriba ipa duna macha nupa dugo loinana pot khuding maksu karigi lemna aikoida pibiroi dage Romans 8:32 isorna hai umangi sa khuding aigini Ucegwaya pumnamak aigini aina lamlabasu nangonda hairoi maramdi taibang panamasung masigi manungda leiriba khuding aigini Psalms number 50 verses 10 to 12 Jesus Christ gi siba masung hingatpata Christ ga loinana seminary hingat minare haiduna sakhi piduna baptize tawkiba mi masing thiba ngamlaroi marupsi adubo ariba mi ado cross ta sengna siraga
अनौब मी अमा ओइदुना थवाइगी महै पानबा मी अदुदि असुकी मतिक यामदे अरीब मी अदो क्रॉस ता हातख्रबा अनौब मी अदो नत्तना अरीब मी अदो क्रॉस ता हातुना अनौब मी अमा ओइना हिंगबा महाक अदो नत्तना मी कना अमत्तना हिंगतख्रबा जीशुगी साखी पीबा ngamदे अरीब मी अदो कंप्लीट सिद्रिबा मखै क्रिश्चियन जर्नी हौबा यादे थवाइगी बोरसु फंगबा ngamloi थवाइगी लमजेनसु चेनबा ngamloi किंगडम निंगथौ लेबाकी राइचसनेस पीस एंड जॉय अदुसु nangonda leiroy maramdi nahak ingthaba leiroy nungaiba leiroy dharma chele haibagi haraubasu phangloi adugumba mi ado awaba christian haina kaugani marupse christiani church ka ba sangde bible pa ba sangde प्रार्थना तौब संगदे नोकमिन्नबा याउदे फेलोशिप तौदे ईश्वरगी sermon थारी सिबोक तादे पुंग अमा मखाई फाउ फमग sermon ताबा ngamदे ai ni ngasi tariba prithibi gi apawa preacher sing sermon se पुंग अमग minute कुंदगी ताबम त याउदे नोंगमद sermon ani natraga ahum तागनी अदुगा पुंग 15 दगिना 13 फाउब से bible studies ai तौजै थाजद्रगा ai church की members sing hangbiu 17 hours ai bible studies tawi ईश्वर की sermon मधुगी मनुंगदा पुंग अमा मखाई दे ताबा sermon आई क्या ताबा हैते पुंग अमा ग मिनिट कुन पुंग अमा मखाई असी सांगबा अफाबा preacher सिंग sermon से इंगना चा ग्लास अमा थकलगा तागनी अदो अहुम तागनी आई मरमदी क्रॉस की थबकती अरीब मी अदो हातपनी ईश्वर की वाहै असना आइबु सेंगदोकनी आई क्रॉस सिबु ngamgadoribani ईश्वर की वाहै से तारिब मी अदुना थाजब हेंगलकनी साखी पीब ngamgani मरमदी क्रॉस की थबकती अरीब मी अदो हातपनी अदुना मसागी क्रॉस पुददुना अरीब मी अदु लोन योखतुना सिहंददुना थमलिब मी अदो क्रॉस की एकनबनी मरुबसे मखोइदी हक्चांगी महै पानब उगनी मधु मखोइनी ईश्वर की बोरनी खनगनी थवाइगी महिदी मखोइ पालरोय सेल लेना हक्चांग फन फना अवाट अपा कया लेतना अदुम टेंशन लेगनी लांगतक नबलेप लोय वान हिंब क्रिश्चियन ओइगनी मरुप सिंह क्रिश्चियन पुंसिनी हारग सरगदूत कुमना nganba ngamdraba सरगदूत कुमना हरावबा ngamdraba पृथ्वी के laina-chat अदो nangonda suk-chang changhan-daba अदो ngamdraba अवाब मयाम थेंगनरबसु ममोन नोंगना सीबगी मतम लाक्लबसु ngahaktam pi tarabasु हरावना ईश्वर थागतना लैबा ngamdraba इंगथबगी पांदम आई ओइद्रबा सरगदूत सिंगी पांदम आई ओइबा ngamdraba पृथ्वी सिदा शांति हाइबदो आइनि एंगोंद येंगो हाइबा ngamdraba नुंगाइबा हरावबा हाइबदो ख्वाइदगी वाटलिबा आइगी इफमदा लै हाइबदो हाइबा ngamdraba मी कयाबु इना खुलन बिरंबा लाइरबा क्रिस्तान अमा ओइबा ngamdrabadi नंग अरीब मीदो सीद्रबनी maduna nang buwahalibani ईश्वरना अवाबगी थवाई पीदे अकीबगी थवाई पीदे कपनब थवाई सु पीदे नांगना कप्पी नांगना तेंगथाई नांगना बाइबल पाब संगदे प्रार्थना तौब संगदे ईश्वर की sermon ताब संगदे नाहक साखी पीब संगदे हराव मिनब पामदे मरमदी नंगी अरीब मेदुना नंगबु येकनब ओइन पुदुना चलिबदो नंगना अरीब मेदुबु फिडिंग तौरगा योखतुना थंबगेनी मदुगी अवाबदो पुंसिगी पोलोइदा सोइदना थेंगनरकनी मसिगी मतंगदा आई वारी अमतंग लिजगे वारी से थोखरबा सेंगबो वारीनी यूएसए अमसुंग ब्रिटेन की अपिकपा आइलैंड इथत अमा मुन्नबगी पिकलबा लाननी मी चानी चानियांखैगुंबा सीबा लाननी लानफम मदुदा यूएसए की लान मी चानी नोमैना कापतुना जहाज कायबदगी मखोइना फारगा नोमैना कापतुना हालम्मी मथंग तुसनबदुदा नोमैना सुपान पांदबा यूएसए की लान मी अमा असीब सारगा ई नाई मरक्तुदा तुरगा सिजन्नरमे सिपाही सिंह अदुना पुलब खोमजलगा पुरगा समुद्र तोरबांदा समुद्र इयाइदा हुंथरुनबा असीब हक्चांग होनबा जहाज मचा अदो लाकपा ngairame मखोइने यु थकलमी चारमी अदुगा नोक्तन वारी सानरमी सिजन्नरिबा यूएसए के लान मी अदुना हाइरमी ओ ईश्वर थागतचरी असीब सिंह असिगी मरक्ता सीदबा सारगा लैबा मतमदा कया मान ऐसे सीदे हाइबा खंगनदना सीबा साबा नंगना पांगबीदुना ऐसे सीरे हाइना मखोइना खलहनबीरे
Prabhu ay siba saba haiba midi nate adubu nang na pangbibagi ay asibagum laiba ngamlibani. Asiba mayam sige marakta isingda hundharabadi ay soidna hingnaba lambi may bungo nang pibiu ko. Ay siba saraga sidaba ay na asiba marakta laibada ay bo asiba gumna uhan bibagi damak thagat sari hay na sida na siba sabagi isor thagat lami. Nong mahaukre sak lam nakle. Nachan laktuna asiba hakchang chaba hore mangona nachan na chikpa matamda madi khangamdre yam ware kakcheng anaba ningdumbi kakcheng mayam laktuna asiba hakchang chaba hore nongale kakcheng na manato na mamita na kong na changba hore kharak na suleng ba hore kappa hore isor ay bukan biyo na prathana tawre asiba singadudi kakcheng na charba su cheina phawbidre Nachan na chiklabasu cheina phawbidre madi sidabani na khama ngamdre marupsing numit tarakle numit nini sure jahasu laktre chakla mana loire chor honba ngamlaktre anaba tin makhal mayam chang hakchang manungda change chikpa hore ma o khongna kappe haugatle aduga sipai sing aduda changjaraga surrender tawre ai bahat piyo ai USA galan mini ai siba nate siba sasinabani sikraba singa sidi taseng na muktin na charba sumakodi cheina phautre ai di sisu sidan siba sabani na nachan na chikpa kakcheng na chare chaksu lambana loire ai hingbadagi siba duna hena phare ai hingba pamdre asumai na sisu sidan siba saraga siba marakte hingba se masidagi hena waba punsi leitre ai bu kapo ai bu hatok piro ai surrender tawjare man khurum jarame sipai sing adun noklag hairame nang sidi haibase akoi khange nang bu sanglibani akoi kayam koina nang na siba saba yabage haibado aina yenglibani mabu pharame ma kashum sangda thamlame nungsiraba marup sing sidana siba sabagi awaba se kayangi matik masigi Christian sing asisu ngasagi USA ge lan mi adun wabagum waram gani ko aikoi ge ahanba ariba pap ki mi ase sidana siba sarabadi Christian oibagi nungaibagi masak khangloi amadi ariba mi ado hatriba mi adugal Jisu ga leiminabasu yade madu Jisuna leining-dabagi natte maki punsi aduna thamoi gi thong hangdokte mahangna Jisu gi mafam pibidabagi ni makhoi cross ki pangal phangdraba Christian singni mahangna cross ki pangal pamde Bible na makhoi bi isor gi ningbagi maong di laure hairaga ibungo mabu ningbagi pangal adubudi yadaba mi haina haibi 2 Timothy 3:5 sidana siba saba sigi waba Christian sidi oidabani hena phai marup se makoina Christian punsigi journey chatpasu ngamoi makoina tattana hek tugani makoina thajabagi lamjela jusu chenba ngamde makoina thawagi anowa pangal su phangde makoina hek haugatli wasai church ta aduga adum thugai jati adum tui hanjin angangna khara lepaga bom tubagambani maramdi makoigi punsigi journey di tunglomda lehau badu kauthok tuna manglomda panthung pham thamna chenba khongchat journey natte oide makoigi journey di lamjel loi amana stadium sanabungda koina lamjen chenba gumbani around oina koina chatliba journey ni Mt.Seir ngasi aigi bisoi aroiba asida aina thamjari Mt.Seir Seir chingshang aigi sermon gi hiram bisoi thim aduni Seir chingshang ngasai dagi ngangli ba se Seir chingshang gi wari ni aroi badalak lasi Deuteronomy 2 gi 1 to 3 ani suba wailon 2 gi amadagi na ahum phawba se ai pajage Seir chinghaina mingthon krabai sermon asigi aroi ba portion ni mayam pukning changna tabiyo aduga isa gi punsida aigi khongchat asibu karamba lamjen chelibano karamba journey no check to minarasi ani suba wailon 2 gi 1 to 3 adudagi Jehovah na ingon da haikiba matung inna aikoina leithok tuna angang ba samudra gi lambida
lamhang pangna khongsanki aduga numit kaya marum aikoina Seir ching koiki adudagi Jehovah na ingonda haiki nakoina ching asigi akoibada matam sangna koire haujik nakoi straight awang pangna chatkatlo English ta we were long time going around Mt.Seir ching adu ginakanda straight chatpa natawa ching adu koiraga leiki long time going around Mt.Seir version namadana kari hai we encircle Mt.Seir many days we encircle koina chatuna lei numit kya manu version namadana kari hai we travel around Mt.Seir Seir singi akoibada adum many days many numit masing thingam dana koina chatuna leiki hai karigino makoina straight to chattaduna round oina sing koi khriba marup sing Israel singna maram madudi Bible na su sengna takte adubu ishorna makoibu matam maduda magi wahaina natraga pillar of cloud lesingi yumbi oina natraga pillar of fire maigi yumbi oina chingbiba udre aduga madugi damak ishorna thadok pikre chingbi de haina makoina tengthaduna kappa nonjaba laujaba nijaba su leite maduna takpadi ishorna koina chatpa masung straight ta chatpa journey anigi khenaba adu tungi mirol na khangja honaba tamja honaba oiramba yai natrane marupsing mado ishorgi khonjel tadraba ishorna chingbidraba ishorna tuminna leiba matamda miyoi bai khogi Christian khongchatchu Israel singi khongchatchu oisanu kari oirakpage haibado takningduna khanghanningbadagi masigi khongchat ase Bible da hapiramba oiramba yai amabu oirabasu mado aigi damaktadi achauba parama oija haure achauba lesson ama oi haure marupsing nahang hairiba se Deuteronomy 2 gi 1 to 3 se kayarak paramlagani adubu nahang na masigi wari asigi nungi oibase nahang karigumada khanba laikibara makoina lamjau lamhang dagi khongsan ba hauki Seir sing koiba haurakpada madudagi di thangtup pambigi numit khara chatlaga thangtup pambi sing leiribado yauki thangtup hauriba mafamda khara potharga amuk khongsan ba hauraga Seir gi ifut adu yaurakhi Seir singi ifut adu lanthokna numit kaya ni chatlaga Seir gi nungjau sing amuk yaurakhi nungjau sing adu pothaduna khara lermlaga numit kya ni amuk chatlaga dry land akangba lam yaurakhi Seir gi akangba lam hang adu lam adu lanthokuna amuk chatlaba matungda makoina khongsan ba haurkiba wilderness lamjau lamhang do amuk tarakhi asumhaina amuk chatlaga amuk ifut to yaurakhi amuk chatli nungjau do yauki amuk chatli leikang yauki amuk chatli lamjau lamhang yauki asumhaina round masing thingam dana koina chatuna makoina numit kaya chokthahanki artha yaudaba arembada chenba porna haibada aina arembada chende haibada arembada chatpa khongchat oiki stadium da round oina chatliba khongchat adubu arembada chenba kaw makoina matam manghanki makoi yamne exhaust tawre Moses maksu lusing bani hairaga ngaure Ishor gi gyalok sing phangdre Ishor na thadok pibada lusing basu kanadre numit kaya chatlaga upai lerak taduna angak pa awa pana makoi pumna ma do joy toksan khraba solaba matamda yengba ngamdraba matamda Jehovah na khonjel thokna laurakhi isasa na koi koina chatuna leire Seir singda panthung tamna kanan tamna chatkadaba khongchatta hanjin ifut lomda nungjau romda thangtup pambi leiriba adomda leikang lagi lamda lamjau lamhangda hanjin na khoina koiduna leire aina na khoiba kokthokpudi akoibada koyu haina kaubanate awang pangna chatlo kanan tamna panthung pham tamna straight chena nabagi tamak khongchat ase aina na khoiba kaubane matam madu khakta makoina chumna manglomda chatpa hauki mamit pangki Seir singi khongchat se aigi damaktadi Christian punsigda achauba para ama karam haina Christian journey chatkani haibase aina tamja hawe marup sing
nahaki Christian journey do Seir sing da koi duna leiriba adugumbara natraga chomna panthung phamlomda tungda leho bado kauthok tuna manglomda cheliba lamjella nahang Ishwar gi mangda phatre haina thadokraba asawbado amuk hana asawba mi adum heta oirakpara nahang Ishwar gi mangda phatre haina thadokraba nisado amuk hana lona adum heta tharoi harga thakpa haurakpara nahang phatre haiduni Ishwar gi mangda thadokraba taibang panbegi amotpa lamchat chajat to kari tawru dawnoina hanjalaga amuk heta tawba haubra nahang phatre haiduna khatnaba tokraba ima ipa marup mapang khatnaba chainaba nangi naning thungnabagi damta phattaba ngangba to phatre hana thadokraga naning thungto mikupta hanjalaga amuk yumna khatnaba haubra singlupta khatnaba haubra Ishorna thau noi khraba makhoi bi kai khumno kanagumna nakhoi bi kai khumnabado nakhoi bu nate aibuni hairiba do Ishor gi lusing manang gi damak thambiri ba sing adubu nangna tattana kai hogduna uchik thawoidana ngangkhibado lale phatre haiduna haidok chakra matungda ngasi su adum nangi warakpa matamda leader sing da murum murum sonduna nang hanagi phihomda adum hanjenduna leiribra hairiba sing ase tauraroi chararoi thaklaroi yenglaroi sauraroi ngauraroi lamchat motlaroi hairaga matam laklaga adum hanjin nang tawduna leiba oirabadi nahaki thawai gi khongchat thajabagi lamjen chenduna panthung pham tamliba mi ama nang oidre nahak Seir sing da round oina koiduna chingchang koiriba numit kayani adum koiduna leiraba adugumba Israel gi khongchat adugi matung iliba Christian Seir ching koiba chingchang koina chaliba chumna chatpa ngamdraba Christian ni makoina Seir sing da koina kayarak chatkibado straight ta chatlam labadi koina chaliba khongchat numit kayani gi asangba ado straight oina tingthok tuna amuktang sanghal labadi kilometer lising ama ani oiga doibani makoina Seir sing da kilometer lising ama ni lemna koiraga mahan kibado straight ta chatcharambo oirabadi anau balam kaya ujaram gani kanan gi border yoram gani anau bahawa nungsit charam gani thamoi te khatlam gani panthong pham kanan sunaksilam gani nahaki khongchatto adum oirabra round oina koiba adu oiribra tawraroi haraga hanjin kallagi haraga hanjin sonba nganglaroi haraga hanjin ngangba chararoi haraga hanjin chaba oirabadi adum matamna tarakpada pop hanagi oktaba lamchat hanagi aduda adum wararoi haraga adum warakpa kiraroi haraga adum kirakpa sauraroi adum saurpo oirabadi nang Seir sing koiduna chaliba journey ni panthung pham tamna sarga tamna jisuna chingliba khongchata nang yaude marup sing maduna ni aigi sermon gi maming Seir ching Mt.Seir haina aina thonjariba Seir ching na ikhoida piriba para ado ningsingnasi nahaki khongchatsu adum oiribra check tobiro Ishwar gi mangda tauraroi haikraba thabak to amuk hanna punsida adum taurabadi nang ching round oina koiduna leiri tauraroi haikraba singado mathang thadok tuna straight ta chatpa ngamlabadi nahak manglom da cheliba lamjen loi amani nahak nungaiba masak khangani pumnamangna lamjen cheli ama khaktana mana phangi haibado nahak phangba mi oiragani marup sing tauraroi haikraba thadokraba thabak lamchat to amuk hekta taurabadi nahak Seir sing da koiduna leiri nahaki life change suknai leiroi jisuna aikoi gi lambi achumba amasung hingba duni aikoi thajabagi mapu amasung changkhol hanbiba jisu yengduna changkhol hanbiba jisu budu yengle haraga aikoi gi mangda leiriba lamjen ato khangbuga loinana chenla si marup sing ibungo gi mangda leiriba harauba adugi damak ibungo na ikai babu usittaduna cross ado khanglaga Ishwar gi phambal gi yeta phamle ibungo na ikoi busu mahaka loinana mahaki phambal da phaminna nanabagi damak kauri manglom da chaliba aikoi gi journey yengu manglom da chumna chatkraba mi sing aduna aikoi ga puning hongminna khraba sing aduna prithibi na masak khangba mi sing oikre achau Christian oikre chak manaba Bible amamam paiminaram labasu Billy Graham na paiba Bible atuna kari
Rabi Zacharias na pairiba Bible aduna kari, Paul Washer na pairiba Bible aduna kari, Ron Lins na pairiba Bible aduna kari da khenari bana. Jack Punen na pairiba Bible aduna khoi de ki kari khenai, kari gino ma khoi na leba country 78 country 8 country 50 matang same Bible atu da ma khoi na prithibi thung na sakhi pi ba ngamliba. Ai khoi gi singlu, ai khoi gi yumlon na ba, ai khoi gi imung, ai khoi gi nupi, ai khoi gi icha, ai khoi gi imai pa da phau Jesus Christ si puthoga uhan bangamde madugi mahuta challenge tawraga taibang palasta asa leitaba mi amagum Christiani hairaga ningthau leibak yaudana ariba mi adu wana puraga cross ta hatoknaba kauriba Jesus adu yengdaduna isana isagi ariba mi bu yokhalaga cross ki yengnaba oiduna akoibada adum chingkoiduna leiri thadoklasei pumnama nungsi thoirba ibungo magi maphamda aikhoi gi punsi katlasi haukiba aduna okle haujikti awang pang na satlo namit kaya nirom na khoi na singchang koiduna leire Jehovah na haiki Deuteronomy 2:3 Isor na nang ay ngasi haibiri awang pang na kanan tam na chatlo hanjin round koiduna singchang sta leire no kanan tam na chatlo jangkhol ba Jisu yengduna panthungpham tam na chatlo haina Jisu Kristana kan na lauri ai khoida chatlasi khusam na duna ani suba sargagi kanan anuba Jerusalem aduda lomba naidraba sahar adugi nagarik ama oina prithibi esta su ibungona aroiba phau khoi boloina tuna lei macanu pa pibi bai soraduna pot pumna makkarigi khoida lemna pibi roidage kari chagani kari thakani hana langtak narkumsi nangna hairiba langtak naganu isorgi leibak hana thiu pot pumna mang nangonda hapchin bigani habisi nahakna thajadrabadi Jisu na hai atiyagi usek singbu yengo makoina hunsu hunde khausu khaude sargagi pana pijabi na khoidi usek singdagi kaya hena mamalyami usek amata laimai da tadunu manghande paiba ngamdaduna sadaduna masa khappa ngamdaduna usek sing ase tare haiba mata yaude makoiba amata sulaibak ta tahante hai ekhoi gi damak thorang loina loibi khre isorna haiba inlaga punsi thawai katpa khaktamak ngaire watliba haujikti tabi kraba pumnamaki thakta isorna bor pibiba oisana wahang amatangdi ai thamjaramge wahang ase mathangi ngasi sermon ase tabiraga ai comment box ta adomna soidana paukhum pibira uko ai gi wahang adudi miyoi bada khudol give amakhak nungsina pi mi eduna su khudon pot ado harau na laujai hairiba gip ado mi eduna hingmingai da atum che na konjai ni eduna taibang thadok tuna sirbasu atum khudol ado maga loina na lei magi thawai na leiba mafam da lomba naitana atum mang tana lei miyoi bana piki ba khudol do madu kari khudol no kari pot no akhang basing na paukum comment box ta pibira o pumna makithakta isorna bor pibiba oisano amen